2025ꯗꯤ ꯂꯣꯏꯗꯣꯔꯦꯀꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯑꯦꯞꯁ ꯎꯅꯕꯧꯗ ꯇꯧꯈꯥꯏꯁꯦꯕꯀꯣ ꯑꯩꯁꯦ ꯊꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯦꯞꯁ ꯊꯣꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯔꯛꯑꯦꯕ ꯃꯤꯅꯒ ꯑꯦꯞꯁ ꯊꯣꯛꯄ ꯎꯕꯁꯦ ꯊꯤ ꯄꯣꯁ ꯇꯥꯏ ꯀꯥꯏꯅ ꯈꯟꯕꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅꯀꯣ ꯃꯦꯟ ꯔꯤꯖꯟꯁꯦ ꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯕ ꯑꯦꯞꯁ ꯊꯣꯛꯄꯁꯦꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯦꯞꯁ ꯊꯣꯛꯑꯒꯗꯤ ꯄꯣꯁ ꯇꯥꯔꯅꯤ ꯅꯩꯔꯅꯤꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯦꯞꯁ ꯊꯣꯛꯅꯕꯁꯦ ꯌꯥꯝ ꯊꯤꯅ ꯀꯟꯅ ꯍꯣꯠꯅꯖꯔꯦꯕ ꯑꯩꯅ ꯅꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯄ꯭ꯂꯦꯡꯕꯨ ꯇꯧꯕꯣ ꯃꯥꯎꯟꯇꯦꯟ ꯀ꯭ꯂꯥꯏꯝꯕꯔꯕꯨ ꯇꯧꯕꯣ ꯑꯦꯞꯁꯄꯨ ꯊꯦꯛꯄꯣ ꯑꯗꯒꯤꯗꯤ 5 minute ꯑꯦꯞꯁ ꯋꯥꯛꯑꯥꯎꯠ ꯀꯥꯏꯅꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯔꯒ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯒꯗꯣ ꯑꯩꯁꯦ ꯐꯖꯅ ꯀꯟꯅ ꯇ꯭ꯔꯥꯏ ꯇꯧꯖꯔꯦꯕ ꯑꯗꯨꯕꯨ ꯑꯩꯁꯦ ꯔꯤꯖꯜꯁꯦ ꯁꯨꯡꯎ ꯎꯈꯤꯗꯦꯕ ꯑꯦꯞꯁꯦ ꯁꯨꯡꯎ ꯎꯈꯤꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯗꯣ ꯁꯣꯏꯔꯒ ꯂꯩꯔꯝꯃꯦꯕ ꯏꯚꯟ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕ ꯅꯪ ꯑꯦꯞꯁ ꯎꯕ ꯁꯨꯡꯉꯝꯃꯦ ꯉꯝꯃꯣꯏꯕꯀꯣ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯔꯅꯣ ꯌꯥꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯦꯞꯁꯦ ꯀꯃꯥꯏꯅ ꯎꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯈꯩꯅ ꯑꯦꯞꯁ ꯎꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯕ ꯑꯁꯣꯏꯕꯁꯦ ꯑꯦꯞꯁꯦ ꯑꯇꯣꯞꯄ ꯃꯁꯜ ꯄꯥꯔꯠꯀ ꯃꯥꯟꯅꯗꯕꯩ ꯇꯥꯏꯞꯇ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯑꯦꯞꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯅꯩꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯨꯡꯇꯤꯖꯥꯒꯤ ꯁꯥꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯆꯦꯁꯀꯤ ꯍꯥꯏꯖꯤꯜꯂꯁꯤꯅꯦ ꯆꯦꯁꯁꯦ ꯅꯪ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯇꯤꯖꯥꯒꯤ ꯁꯥꯟꯅꯒꯗ꯭ꯔꯅꯦ ꯅꯪ ꯖꯤꯝꯗ ꯆꯠꯄ ꯃꯇꯝꯗ ꯆꯦꯁꯀꯗꯤ ꯅꯨꯡꯇꯤꯖꯥꯒꯤ ꯕꯦꯟꯁ ꯄ꯭ꯔꯦꯁ ꯅꯨꯡꯇꯤꯖꯥꯒꯤ ꯇꯧꯒꯗ꯭ꯔꯅꯦ ꯇꯧꯔꯣꯏꯀꯣ ꯅꯪ ꯃꯟꯗꯦꯗ ꯑꯃꯨꯛ ꯇꯧꯕ ꯊꯔꯁꯗꯦꯗ ꯑꯃꯨꯛ ꯇꯧꯕ ꯀꯥꯏꯅ ꯅꯪꯒꯤ ꯁ꯭ꯄ꯭ꯂꯤꯠ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯇꯧꯒꯅꯦꯕ ꯑꯗꯒꯤꯗꯤ ꯆꯦꯁꯀꯤ ꯋꯥꯛꯑꯥꯎꯠꯁꯤꯕꯨ ꯅꯪꯅ ꯏꯟꯀ꯭ꯂꯥꯏꯟ ꯑꯃꯨꯛ ꯄꯥꯏꯕ꯭ꯔꯥ ꯐ꯭ꯂꯦꯠ ꯕꯦꯟꯁ ꯄ꯭ꯔꯦꯁ ꯑꯃꯨꯛ ꯄꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯥꯏ ꯑꯃꯨꯛ ꯍꯥꯏꯕ ꯀꯥꯏꯅꯒ ꯂꯩꯔꯝꯒꯅꯦꯕ ꯅꯪ ꯑꯗꯣ 5 minute ꯆꯦꯁ ꯋꯥꯛꯑꯥꯎꯠ ꯀꯥꯏꯅ ꯇꯧꯕ꯭ꯔꯕ ꯇꯧꯔꯝꯃꯣꯏꯀꯣ ꯑꯗꯨꯗꯤ ꯑꯦꯞꯁꯦ ꯀꯩꯒꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯦꯞꯁꯤꯁꯨ ꯑꯇꯣꯞꯄ ꯃꯁꯜ ꯄꯥꯔꯠꯀ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯖꯥꯒꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯊꯧ ꯇꯥꯗꯕ ꯈꯛ ꯅꯠꯇꯦ ꯃꯇꯝ ꯄꯥꯝꯃꯨꯏ ꯁꯥꯟꯅꯔꯨꯅꯣ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯔꯛꯁꯦ ꯑꯗꯨꯝ ꯅꯪꯒꯤ ꯑꯇꯣꯞꯄ ꯆꯦꯁ ꯁꯥꯟꯅꯕ ꯕꯥꯏꯁꯦꯞ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯁꯥꯟꯅꯕꯤꯌꯣꯕ ꯅꯪ ꯑꯗꯨꯝ ꯗꯦꯚꯂꯞ ꯇꯧꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯀꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯃꯈꯜ ꯇꯧꯋꯤ ꯃꯥꯎꯟꯇꯦꯟ ꯀ꯭ꯂꯥꯏꯝꯕꯔ ꯄ꯭ꯂꯦꯡ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯑꯦꯞꯁꯇꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯒꯤ ꯁ꯭ꯇꯔꯦꯡꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯀꯩꯀꯥꯗꯤ ꯍꯦꯟꯒꯠꯈꯤꯕ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ ꯑꯦꯞꯁ ꯗꯦꯚꯂꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯞꯁ 6 pack ꯄꯥꯝꯃꯤꯁꯦ ꯁꯤꯗꯤ ꯁꯨꯡꯇꯣꯛ ꯊꯣꯛꯍꯜꯂꯣꯏꯕ ꯄ꯭ꯂꯦꯡꯅꯒ ꯅꯪ 6 pack ꯁꯨꯡꯇꯣꯛ ꯊꯣꯛꯍꯜꯂꯣꯏꯕ ꯑꯦꯞꯁ ꯎꯅꯕ ꯍꯣꯠꯅꯕꯗ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯃꯈꯜ ꯑꯅꯤꯈꯛ ꯂꯩꯌꯦꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯞꯄꯔ 4 packꯀꯤ ꯑꯦꯞꯁꯦ ꯁꯤ ꯎꯒꯦ ꯍꯥꯏꯔꯒꯗꯤ ꯀꯦꯕꯜ ꯀ꯭ꯔꯟꯁ ꯇꯧꯕꯤꯔꯣ ꯀꯦꯕꯜ ꯀ꯭ꯔꯟꯁ ꯅꯠꯇ꯭ꯔꯒ ꯖꯤꯝ ꯁꯥꯟꯅꯗꯦ ꯍꯥꯏꯔꯒꯅ ꯀ꯭ꯔꯟꯆꯦꯁꯇꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯂꯋꯔꯒꯤ ꯄꯦꯛꯁꯦ ꯁꯤꯒꯤꯁꯦ ꯑꯣꯟꯒꯦ ꯍꯥꯏꯔꯒꯅ ꯍꯦꯡꯒꯤꯡ ꯂꯦಗ್ ꯔꯦꯖꯦꯁ ꯅꯠꯇ꯭ꯔꯒ ꯕꯦꯟꯁꯀꯨꯝꯕ ꯑꯃꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯒꯁꯦ ꯊꯥꯡꯒꯠꯄꯤꯕ ꯈꯣꯡꯁꯦ ꯑꯣꯏꯅ ꯊꯥꯡꯒꯠꯄꯤꯕ ꯂꯣꯏꯔꯦꯕ ꯁꯤꯗ ꯑꯦꯞꯁꯀꯤ ꯑꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯃꯈꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ 5 minute ꯑꯦꯞꯁ ꯋꯥꯛꯑꯥꯎꯠ ꯑꯗꯨꯒꯨꯝꯕꯗ ꯇꯁꯦꯡꯅ ꯁꯨꯡꯇꯧ ꯇꯧꯔꯨꯅꯣ ꯈ꯭ꯋꯥꯡ ꯂꯩꯕꯤ ꯈꯣꯠꯄꯤꯒ ꯂꯩꯕꯅꯦꯕꯀꯣ ꯑꯦꯞꯁ ꯈ꯭ꯋꯥꯡ ꯆꯠꯁꯜꯂꯛꯑꯗꯕꯅꯤꯅ ꯑꯗꯨꯒꯤꯗꯣ ꯁꯨꯡꯇꯧ ꯇꯧꯔꯨꯅꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯦꯞꯁ ꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯦꯛꯁꯔꯁꯥꯏꯁ 3 ꯍꯥꯏꯒꯤꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯦ 2 ꯇꯧꯔꯣ 2 ꯍꯥꯏꯁꯦ ꯂꯋꯔꯒꯤ ꯑꯃ ꯑꯞꯄꯔꯒꯤ ꯑꯃ ꯂꯋꯔꯒꯤ ꯉꯥꯛꯇ 2 ꯇꯧꯁꯜꯂꯨꯅꯨ ꯀꯥꯟꯅꯔꯣꯏ ꯑꯞꯄꯔꯒꯤ ꯉꯥꯛꯇ 2 ꯇꯧꯁꯜꯂꯨꯅꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯃꯃꯝ ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯞꯇꯥ ꯑꯃꯗ 2ꯔꯛ ꯅꯠꯇ꯭ꯔꯒ ꯑꯃꯨꯔꯛ ꯁꯥꯟꯅꯕꯤꯔꯣ ꯁꯦꯠ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯣꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯣ ꯑꯩꯈꯣꯏꯅ ꯆꯦꯁꯀꯨꯝꯕ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯁꯀꯨꯂꯔ ꯐꯦꯂꯔ ꯌꯧꯅꯕ ꯍꯣꯠꯅꯕꯗꯣ ꯄꯨꯁ ꯐꯖꯅ ꯇꯧꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩꯑꯕ ꯅꯪꯒꯤ ꯑꯦꯞꯁꯤꯁꯨ ꯄꯨꯁ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭रेसिভ ꯑꯣꯚꯔꯂꯣड ꯍꯥꯏꯕꯗꯤ ꯆꯦꯁꯇꯁꯨ ꯌꯦꯡꯉꯣꯕ ꯅꯪꯅ ꯕꯥꯏꯁꯦꯞ ꯍꯥꯏꯖꯤꯜꯂꯁꯤ ꯆꯦꯁ ꯃꯥꯜꯂꯦ ꯕꯥꯏꯁꯦꯞꯇꯦ 5 kg ꯀꯜ ꯇꯧꯔꯝꯃꯦꯕ ꯅꯪ ꯃꯊꯪ ꯍꯞꯇꯥ ꯑꯣꯏꯔꯣ ꯁꯨꯝ ꯁꯥꯟꯅꯔꯛꯄꯒ 7.5 kg ꯀꯜ ꯇꯧꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯥ ꯉꯝꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯑꯕ ꯅꯪ ꯄ꯭ꯔꯣꯒ꯭रेसिভ ꯑꯣꯚꯔꯂꯣड ꯇꯧꯒꯗꯕꯅꯦꯕ ꯑꯦꯞꯁꯤꯗꯁꯨ ꯔꯦꯄꯤꯇꯦꯁꯟꯒ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ 100 ꯔꯦꯄꯤꯇꯦꯁꯟ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ 10 to 12 repetition ꯑꯣꯏꯒꯦꯔꯥ 8 to 12 repetition ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯍꯥꯟꯅ ꯁꯥꯟꯅꯕ ꯔꯦꯞ ꯔꯦꯟꯖꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯣꯕꯀꯣ ꯑꯣꯔ ꯌꯨꯝꯗ ꯁꯥꯟꯅꯩ ꯍꯥꯏꯔꯒꯁꯨ ꯔꯦꯄꯤꯇꯦꯁꯟ ꯈꯔ ꯋꯥꯡꯉꯛꯇ ꯌꯥꯔꯣꯏ ꯌꯨꯝꯗ ꯁꯥꯟꯅꯔꯕꯅꯤꯅ ꯌꯣꯠ ꯍꯥꯞꯆꯤꯟꯕ ꯌꯥꯗꯕꯅꯤꯅ ꯔꯦꯄꯤꯇꯦꯁꯟ ꯋꯥꯡꯗ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯦꯚꯦꯜꯗꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯄꯨꯁ ꯇꯧꯔꯛꯑꯣꯕ ꯍꯥꯟꯅ ꯔꯦꯄꯤꯇꯦꯁꯟ 50 ꯉꯝꯃꯝꯃꯦ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ 55 ꯉꯝꯅꯕ ꯍꯣꯠꯅꯕꯤꯔꯛꯄ ꯌꯨꯝꯗ ꯁꯥꯟꯅꯕ ꯀꯥꯡꯕꯨꯒꯤꯅꯤꯀꯣ ꯁꯤꯅ ꯑꯗꯨꯒ ꯖꯤꯝꯗ ꯁꯥꯟꯅꯩ ꯍꯥꯏꯔꯒꯅꯅꯦ ꯌꯣꯠ ꯁꯨꯝ ꯍꯦꯟꯒꯠꯄꯤꯔꯛꯄ ꯅꯪꯒꯤ ꯔꯦꯞ ꯔꯦꯟꯖꯇꯨꯗ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭रेसिভ ꯑꯣꯚꯔꯂꯣड ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯞꯁꯦ ꯀꯝꯄꯜꯁꯔꯤ 100% ꯗꯦꯚꯂꯞ ꯇꯧꯔꯛꯀꯅꯦꯕ ꯁꯤ ꯑꯣꯏꯗꯤ ꯂꯣꯏꯔꯕ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤꯑꯕ ꯑꯩꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯑꯦꯞꯁꯦ ꯗꯦꯚꯂꯞꯇꯤ ꯇꯧꯖꯔꯦꯕ ꯑꯦꯞꯁꯦ ꯗꯦꯚꯂꯞ ꯇꯧꯔꯦꯕ ꯑꯩꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯞꯁꯤꯗꯤ ꯚꯤꯖꯤꯕꯜ ꯑꯣꯏꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯄꯨꯛꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩ ꯄꯨꯛꯁꯦ ꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩ ꯑꯦꯞꯁꯦ ꯃꯅꯨꯡꯗ ꯌꯥꯎꯋꯦꯁꯦ ꯎꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅꯗꯤ ꯎꯕ ꯉꯝꯗꯦꯕ ꯃꯤꯡꯖꯦꯜ ꯃꯥꯡꯗ ꯀꯩꯝ ꯊꯣꯛꯂꯛꯇꯦꯕꯀꯣ ꯁꯤꯒꯤ ꯔꯤꯖꯟ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯦ ꯁꯤꯁꯦ ꯐꯦꯠꯀꯤ ꯂꯦꯌꯔꯅꯅꯦ ꯈꯜꯂꯒ ꯂꯩꯔꯕ ꯈꯨꯝꯃꯒ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯚꯤꯖꯤꯕꯜ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯦ ꯗꯦꯚꯂꯞ ꯇꯧꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯐꯦꯠ ꯄꯔꯁꯦꯟꯇꯦꯖ ꯍꯟꯊꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯣꯏ ꯇꯥꯔꯝꯃꯅꯤ ꯌꯦꯡꯉꯣ ꯑꯦꯞꯁ ꯑꯥꯔ ꯃꯦꯗ ꯏꯟ ꯗ ꯀꯤꯆꯟꯒ ꯍꯥꯏꯅꯕꯅꯦꯕꯀꯣ ꯍꯣꯏ ꯁꯤꯒꯤꯁꯦ ꯑꯩ ꯗꯥꯏꯔꯦꯛꯃꯨꯛꯇꯤ ꯍꯥꯏꯅꯤꯡꯗꯦ ꯀꯤꯆꯟꯗ ꯁꯥꯕꯗꯤ ꯅꯠꯇꯦ ꯀꯤꯆꯟꯗ ꯔꯤꯕꯤꯜ ꯇꯧꯕꯅꯦꯅ ꯍꯥꯏꯔꯛꯀꯦ ꯑꯦꯞꯁꯦ ꯑꯩꯈꯣꯏꯅ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯔꯣ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯦꯞꯁꯦ ꯗꯦꯚꯂꯞ ꯇꯧꯕꯤꯔꯅꯦꯕ ꯁꯤꯒꯤ ꯗꯦꯚꯂꯞ ꯇꯧꯔꯤꯕ ꯑꯦꯞꯁꯦꯀꯣ ꯅꯪꯅ ꯅꯣꯏꯔꯒ ꯂꯩꯔꯕ ꯅꯪꯅ ꯕꯣꯗꯤ ꯐꯦꯠ ꯄꯔꯁꯦꯟꯇꯦꯖꯁꯦ ꯍꯥꯏ ꯑꯣꯏꯔꯒ ꯂꯩꯔꯕ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯎꯔꯣꯏꯕ ꯅꯪꯅ 6 packꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯥꯟꯕꯗꯣ ꯃꯅꯨꯡꯗ ꯂꯩꯖꯔꯒꯁꯨ ꯀꯩꯗꯧꯅꯨꯡꯗ ꯎꯔꯣꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯕꯣꯗꯤ ꯐꯦꯠ ꯄꯔꯁꯦꯟꯇꯦꯖ ꯍꯟꯊꯔꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯕꯣꯗꯤ ꯐꯦꯠ ꯄꯔꯁꯦꯟꯇꯦꯖ ꯍꯟꯊꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯕ ꯑꯗꯨꯒ ꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯄꯨꯛꯁꯦ ꯁꯨꯝ ꯖꯒꯥꯁꯦ ꯍꯟꯊꯔꯛꯑꯕ ꯑꯗꯨꯏꯗꯤ ꯅꯪ ꯉꯁꯥꯏ ꯑꯦꯛꯁꯔꯁꯥꯏꯁꯀ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯗꯦꯚꯂꯞꯇꯤ ꯇꯧꯖꯔ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯑꯦꯞꯁꯦ ꯚꯤꯖꯤꯕꯜ ꯑꯣꯏꯔꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯂꯧꯁꯟꯕ ꯉꯝꯃꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯔꯣ ꯅꯪꯒꯤ ꯑꯦꯞꯁ ꯗꯦꯚꯂꯞ ꯇꯧꯅꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯦꯛꯁꯔꯁꯥꯏꯁ 3ꯗꯨꯗꯒꯤ 2 ꯈꯟꯕꯤꯔꯣꯕꯀꯣ ꯑꯗꯨꯒ
ꯗꯦꯕꯂꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯕꯣꯗꯤ ꯋꯦꯠ ꯄꯔꯁꯦꯟꯇꯦꯖꯁꯦ ꯍꯟꯊꯕꯤꯔꯣꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯑꯦꯞꯁ ꯎꯔꯅꯤꯕ ꯑꯦꯞꯁ ꯎꯕꯁꯦ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯒꯤꯃꯤꯛꯁ ꯍꯥꯏꯒꯗ꯭रा ꯀꯩꯅꯣ ꯁꯦꯀ꯭ꯔꯦꯠ ꯇꯤꯞꯁ ꯃꯆꯥ ꯄꯤꯇ꯭ꯔꯨꯀ ꯑꯝꯇ ꯂꯩꯇꯦ ꯖꯁ ꯁꯤꯒꯤ ꯁꯤꯒꯤ ꯔꯨꯜꯁꯦ ꯌꯥꯔꯦ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯅꯪ ꯀꯝꯄꯜꯁꯔꯤ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯑꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯣꯕꯀꯣ ꯁꯤꯅꯤ ꯋꯥꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯦꯞꯁ ꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯑꯩꯒ ꯄꯔꯁꯣꯅꯦꯜꯂꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯝꯒꯤ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣꯕꯀꯣ ꯄꯤꯟ ꯀꯃꯦꯟꯇꯁꯨ ꯍꯥꯞꯄꯝꯒꯦ ꯑꯩꯒ ꯄꯔꯁꯣꯅꯦꯜꯂꯤ ꯑꯣꯏꯅ 1 hour 1-on-1 ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯅ ꯅꯪꯁꯦ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯒ ꯋꯦꯠ ꯂꯣꯁ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯣ ꯐꯖꯅ ꯑꯩ ꯄꯤꯕꯤꯔꯝꯒꯦ ꯑꯗꯨꯒ ꯑꯦꯅꯤ ꯐꯤꯠꯅꯦꯁ ꯔꯤꯂꯦꯇꯦꯗ ꯗꯥꯎꯠ ꯂꯩꯕꯁꯨ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯔꯝꯒꯦ ꯑꯗꯨꯒ ꯀꯣꯜꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕꯅꯦꯀꯣ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯁꯦꯝꯖꯔꯝꯒꯦ ꯑꯩ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯔꯤꯖꯜ ꯎꯈ꯭ꯔꯕꯅꯦ ꯑꯩ ꯏꯁꯥꯃꯛꯇꯒꯤ ꯍꯧꯔꯒ ꯀꯦꯖꯤ 10 ꯍꯦꯟꯅ ꯇꯥꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅꯦ ꯐꯣꯡꯒꯤ ꯂꯤꯡꯗꯣ ꯍꯥꯞꯆꯜꯂꯝꯃꯒꯦ ꯂꯤꯃꯤꯇꯦꯗ ꯁ꯭ꯄꯣꯠꯁꯅꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯊꯨꯅ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯞꯅꯦ ꯌꯥꯔꯁꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ